ꯀꯨꯏꯔꯦ ꯑꯗꯨꯅ ꯁꯤꯗ ꯃꯃꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣꯗ ꯎꯠꯈꯤꯕ ꯅꯥꯀꯟꯒꯤ ꯑꯩꯈꯣꯏꯒꯤ ꯎꯜꯁꯥ ꯅꯥꯀꯟꯒꯤ ꯁꯤꯇꯤꯗꯣ ꯌꯣꯡꯖꯨꯅ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯇꯦꯝꯄꯜ ꯁ꯭ꯇꯦ ꯇꯧꯔꯨꯁꯦꯕꯀꯣ ꯉꯁꯤ ꯑꯍꯤꯡ ꯑꯃ ꯃꯣꯏ ꯕꯨꯙꯤꯁ ꯇꯦꯝꯄꯜꯗ ꯂꯩꯔꯨꯁꯦ ꯑꯗꯨꯗꯣ ꯚꯤꯗꯤꯑꯣ ꯌꯥꯝ ꯀꯟꯅ ꯃꯅꯨꯡꯗ ꯅꯝꯕ ꯈꯣꯠꯄ ꯃꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯔꯤꯀꯥꯟꯗ ꯅꯝꯕꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ ꯇꯥꯔꯒꯁꯨ ꯀꯩ ꯇꯧꯏ ꯀꯃꯥꯏꯅ ꯇꯧꯏꯗꯣ ꯑꯩ ꯃꯇꯦꯛ ꯃꯇꯦꯛ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯔ ꯆꯠꯂꯤꯕꯀꯣ ꯄꯨꯡ ꯀꯤꯂꯣꯃꯤꯇꯔ 95ꯃꯨꯛ ꯆꯪꯉꯦ 95ꯃꯨꯛ ꯂꯥꯞꯄꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯌꯧꯔꯅꯤ ꯄꯨꯡꯃꯨꯛ ꯂꯩꯔꯒ ꯑꯗꯨꯒ ꯇꯦꯝꯄꯜꯗꯣ ꯌꯧꯔꯒ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯤ ꯇꯦꯝꯄꯜꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯂꯒ ꯂꯝꯕꯤꯁꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯋꯦꯁꯨ ꯅꯠꯇꯦ ꯈꯨꯜꯂꯛꯀꯤ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦ ꯚꯤꯂꯦꯖ ꯔꯣꯗ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯀꯣꯔꯤꯌꯥꯒꯤ ꯃꯣꯏ ꯚꯤꯂꯦꯖ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯌꯥꯝ ꯇꯦꯝꯄꯜꯗꯣ ꯌꯧꯔꯦ ꯍꯧꯖꯤꯛꯇ ꯌꯧꯕꯗ ꯉꯥꯏꯔꯤ ꯄꯨꯡ ꯑꯃꯃꯨꯛ ꯈꯔ ꯊꯧꯔꯛꯑꯀꯥꯟꯗꯀꯣ ꯁꯤ ꯆꯪꯉꯒ ꯂꯩꯗꯣꯏꯅꯦꯕ ꯂꯩꯔꯤꯁꯦ ꯒꯣꯜꯒꯨꯁꯥ ꯇꯦꯝꯄꯜ ꯍꯥꯏꯕꯅꯤꯀꯣ ꯌꯣꯡꯖꯨ ꯁꯤꯇꯤꯗ ꯆꯪꯉꯁꯤ ꯌꯦꯡꯉꯨꯔꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯒꯥꯔꯤ ꯊꯧꯖꯤꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦ ꯃꯌꯥꯝ ꯃꯤ ꯑꯔꯣꯏꯕꯤ ꯌꯥꯝ ꯂꯥꯛ ꯂꯩꯔꯝꯃꯦꯀꯣ ꯃꯄꯥꯟꯗ ꯉꯥꯏꯔꯤ ꯆꯦꯗꯣ ꯄꯥꯏꯔꯒ ꯄꯨꯡ 2:30ꯗ ꯑꯃꯨꯛ ꯆꯪꯉꯛꯑꯣꯅ 2:20 ꯇꯥꯔꯦ ꯑꯉꯥꯡ ꯃꯆꯥ ꯃꯣꯏꯒꯤ ꯐ꯭ꯔꯦꯟꯁꯀꯤ ꯍꯧꯖꯤꯛ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯂꯩꯕꯒꯤ ꯃꯌꯥꯝ ꯑꯃ ꯂꯥꯛ ꯃꯥꯜꯂꯦꯕꯀꯣ ꯃꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯃꯤ ꯌꯥꯝꯗꯕꯤꯗ ꯇꯧꯗꯧ ꯃꯥꯟꯕꯅꯦ ꯑꯗꯣ ꯃꯤ ꯌꯥꯝꯗꯧ ꯃꯥꯜꯂꯦ ꯉꯁꯤꯒꯤꯁꯦ ꯌꯦꯡꯉꯁꯤꯗ ꯆꯦ ꯆꯥꯡ ꯀꯩꯀꯥ ꯈꯔꯕꯨꯗꯤ ꯄꯤꯔꯛꯑꯦ ꯔꯨꯝ ꯀꯩꯀꯥ ꯅꯝꯕꯔ ꯀꯩꯀꯥꯗꯤ ꯑꯗꯣ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯆꯪꯉꯒ ꯃꯊꯪ ꯑꯃꯨꯛ ꯅꯝꯃꯛꯀꯦ ꯃꯌꯥꯝ ꯐꯤꯔꯣꯜ ꯂꯧꯔꯨꯔꯦ ꯁꯤ ꯃꯌꯥꯝꯁꯦ ꯁꯦꯠꯂꯨꯔꯅꯤ ꯀꯥꯗ ꯆꯠꯂꯅꯤ ꯄꯨꯡ 3ꯗꯒꯤ ꯃꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯅꯤ 2:47 ꯇꯥꯔꯦ 13 minutes ꯈꯤꯇꯪ ꯉꯥꯏꯔꯦ ꯒꯣ ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏ ꯂꯩꯐꯝꯗꯨꯅꯤꯀꯣ ꯀꯥꯈꯠꯂꯒ ꯁꯤꯗ ꯍꯧꯔꯝꯕꯅꯤ ꯄꯨꯡ 3 ꯇꯥꯔꯦ ꯃꯣꯏꯒ ꯎꯠꯄꯗꯣ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯕ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯃꯦꯗꯤꯇꯦꯁꯟ ꯁꯣꯟ ꯃꯨꯟꯗꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯣ ꯁꯤꯗ ꯑꯗꯨ ꯃꯅꯨꯡꯗꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯌꯥꯔꯔꯣꯏ ꯐꯣꯟ ꯅꯝꯕꯗꯤ ꯌꯥꯔꯔꯣꯏ ꯐꯣꯟ ꯁꯥꯏꯂꯦꯟ ꯊꯝꯃꯒ ꯂꯩꯗꯣꯏꯅꯤꯅꯀꯣ ꯍꯣꯔꯦꯟ ꯇꯥꯡ ꯆꯥꯔꯀꯥꯟꯗ ꯆꯒꯠꯂꯦ ꯈꯔꯗꯤ ꯑꯗꯨꯒ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯃꯇꯦꯛ ꯎꯠꯂꯛꯀꯦ ꯑꯍꯥꯟꯕꯒꯤ ꯁꯦꯁꯟ ꯍꯥꯏꯐꯦꯠ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯂꯣꯏꯈ꯭ꯔꯦꯀꯣ ꯃꯥ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯎꯠꯄꯗꯣ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯁꯣꯟꯃꯨꯟꯗꯣ ꯍꯥꯏꯗꯨꯒꯤ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯉꯥꯏꯅꯔꯤ ꯍꯧꯖꯤꯛ ꯍꯥꯏꯐꯦꯠ ꯃꯊꯪ ꯑꯃꯨꯛ ꯆꯠꯀꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯄꯣꯁꯇ꯭ꯔꯦꯠ ꯇꯧꯕꯗꯣ 180 ꯍꯥꯏꯕꯅꯤ ꯑꯗꯣ ꯇꯧꯗ꯭ꯔꯦ 180 ꯃꯌꯥꯝꯁꯨ ꯃꯄꯥꯟ ꯊꯣꯛꯅꯔꯛꯑꯦ ꯑꯗꯨꯒ ꯗꯤꯟꯅꯔ ꯆꯥꯔꯅꯤꯕꯀꯣ ꯗꯤꯟꯅꯔ ꯆꯥꯐꯝꯗ ꯆꯠꯂꯒ ꯌꯥꯝ ꯂꯣꯏꯅꯔꯦ ꯌꯥꯔꯦ
program loire pung nipan tare bo jiko tumba changnaba mai kal changnagrani du hayeng anta hawatune pung manga dagi meditation tawbo hawduni ko nang asigidi no senjarage mayam mathang hayeng amut ngamjarake makha tabado kai tawge do hayeng meditation ka tawle moi sida nongbudi kha chure hojik nong chui boko do hayeng atopa moi program tawda me du tawro aduna moi si temple manung sida oina chatlani boko adu ngamjarake. Okay, see you guys. Ma'am, tumawala jadi pukul mga kami nilat makai tak dore mga kami kun ada dari sen tahu set li kan mati yang ulak ma'am ko yang tahu dah si building tidak arang dia pula program apa tu tidak kun le jadi si makada akak le si du ka hai sen tahu thor no di suram je na si tumawala ko dah. Ma'am ayuki meditation program loire duga moi si temple mung du temple phanam chawe buko madak to kai le ye moi ngarang ipad or moi orientation to bu da stone cape buddha gi statue am lei khole na hai do ipad yeng ji ching mathak ne buko ka khatla madak to phanam ka khala abani ka khala yeng mo ma'am si yo re ko ji ke do si je natural stone cape hai je sila dynasty da sa ge bune buko gyong ju ni na ko le si le to si buddha gi statue natural stone da ka to tho tham ne Pedra. Kakak lu. Ye, masih kangen tau kan. Lah. Steer ni, nak wang ko. Tapa mo yan din si kakak pas. Ada lu senjara ke, horen lansi kak buka di wat lu buka, atau wat lu je pung apa makai tak dangai para sak lansi di pung paru ada jadi na video jam sang dokran itu na ciki saya lu senjara ke, si ngang tempat cangkom tu ni buka. Ada moi sigi chun mundo na ina hai buka, moi meditative martial art hai je, tidak lagi ni anji, statue ni anji, hai pet, tak le moi na. Mình đào cái tăng này thì lập cái tàu hay tiền thật phải biết út le cái nó gan tà đấy được à chỉ cái này chứ mấy mà thằng cái video đầu tiên này thì thank you so much for watching bye bye cái lại